Hello friends, ngasi so ano video ma mayang ida magta puduna laksari video se ai hana gi koi gi dasagi nung makal sinabdo madugi makha satrak pasarung ne masida ngasi gi oina di hom khara leijare maram di kaiguna astotari da sara samsun nipal haitar masigi hotpa me bi dasagi hotpa sigi mangan gi heglor matungda budha oi lakpa aduga bingchotari gi na amu mangal loir ba matungda kari lakai ba tongan ba graha gi rahu lakpane ba admai to adu khena ba khara di lakre admai mathang munau nai ba to adu ahan ba sina sam sumna nipan aslotari hariba da sa hotpagi asida han haijera ba da mangal loir ba matungda budha ne budha gi chahi tara ga taret antar da saun chaba amana budha habdi imja ga sase masina antar da saun saring matam asida tongan ba graha singna mahada sa oiba haitare ko maduda karam nung makan sinaraga ki fataba singak thokani amadi afaba kadai bhawa afaba oigedagi habado madu nung makal sigedaba nung makan do ngasi panjari aduna hanba sidi akoi buddha na chaba yumjaga sena chaba se sahi ani thani pan numi humni pan kun masi chagane adui taragadi imre haiba nung makal se masi sibigedaba mathang asina buddha da sani na chaba imjaga seda thangjana chaba sahi ama tha taruk numit kun tarungni pan nimpu adu taragadi blue sapphire se haibu nung makal se sibigadaba mathangda buddha da brihaspati na chaba imjaga seda sagon se na chaba sahi ani tha 13 numit kun ga taru pan nimpu adu taragadi yellow sapphire haibu nung makal se sibigadaba mathangda buddha da rahu na chaba imjaga seda rahuna chaba sahi ama tha tara numit kun adu taragadi rahu gidi gomet haiba nung makal sibigadaba adu buddha da imjaga sukrana chaba haibadi imjaga seda iraina chaba sahi ahum tha ahum numit kun adu tadi diamond haiba nung makal sibigadaba mathangda buddha da ravi na chaba imjaga seda numaijing na chaba tha 13 numit tarani adu taragadi ruby hariba nung makal se masi sibigadaba mathangda buddha da chandra na chaba imjaga seda ningthokaba na chaba jahi ani thamari numit tarani adu taragadi white pearl se nung makal se sibigadaba mathangda buddha da mangan na chaba imjaga seda leibak pupuna chaba jahi ama tha ahum numi humni pan kun adu taragadi red coral haiba nung makal se sibigadaba haiba sina astotari sam sumna nipan hotpa dasada buddha na antar dasa oiba haibdi yumjaga san antar dasa oiba adu atoppa graha sing haitare ko tonga tonga graha sing na mahadasa oiba da sina ba yaba nung makal ne haiba sing ase aphataba sing sibu ngak thokpa amadi aphaba sing buna hene na fa ba haibani ko antar dasada mahadasa na sasalakbugi sigedaba nung makal sing ase sina mangal haiba leibak pokpa graha sina antar dasa oibji khek mathangda charakadaba graha ni buddha haiba graha sina haitare ko imjaga sa haiba graha sina sai taraga tare puna chagane aduga mathanga sina bingchotari haiba chamak kun masigi dasa hot pa haitare ko masidana khenaba laise mangal haiba leibak haiba graha sina chaba lor matungda rahuna charakpagi oiba rahuna chai traim panchaiba masigi bingchotari haiba cham kun gi dasa khotchidana si makhang taminasi bahuda rahuna chaba sahi ani thani pan numit traiga nithoi adu itaragadi gomet haiba nung makal se sibigedaba mathangda rahuda brihaspati na chaba rahu haiba asida sagon sen na chaba taragadi sahi ani thamari numit kunga marini masi chagadaba adu itadi yellow sapphire haiba nung makal sibigedaba mathangda rahuda sani na chaba rahuda thangjana chaba adu tadi chai ani tha tara numit taruk ni masi chagane adu tadi blue sapphire haiba nung makal sibigadaba rahuda buddha na chaba rahu haiba sida yumjaga sena chaba taragadi chai ani tha taruk numit taraga ni fani adu taragadi imrel haiba nung makal sibigadaba rahuda ketu na chaba oi taragana chai ama numit taraga ni pani masina catch eye se sibigadaba rahuda shukra na chaba rahu haiba sida irai na chaba chahi ahum adu itadi koige diamond haiba nung makal se sibigadaba rahuda ravi na chaba
ꯔꯍꯨꯗ ꯅꯣꯡꯃꯥꯏꯖꯤꯡꯅ ꯆꯥꯕ ꯑꯣꯏꯇꯥꯔꯒꯅ ꯊꯥ 10 ꯅꯨꯃꯤꯠ 12 ꯔꯨꯕꯤ ꯍꯥꯏꯔꯤꯕ ꯅꯨꯡ ꯃꯈꯜꯁꯦ ꯁꯤꯕꯤꯒꯗꯕ ꯔꯍꯨꯗ ꯆꯟꯗ꯭ꯔꯅ ꯆꯥꯕ ꯔꯍꯨꯗ ꯅꯤꯡꯊꯧꯀꯥꯕꯅ ꯆꯥꯕ ꯍꯥꯏꯔꯒꯅ ꯆꯍꯤ 1 ꯊꯥ 6 ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯋꯥꯏꯠ ꯄꯔꯜ ꯍꯥꯏꯕ ꯅꯨꯡ ꯃꯈꯜꯁꯦ ꯁꯤꯕꯤꯒꯗꯕ ꯃꯊꯪꯗ ꯔꯍꯨꯗ ꯃꯪꯒꯟꯅ ꯆꯥꯕ ꯔꯍꯨ ꯍꯥꯏꯕ ꯑꯁꯤꯗ ꯂꯩꯕꯥꯛ ꯄꯣꯛꯄ ꯒ꯭ꯔꯍꯅ ꯆꯥꯕ ꯇꯥꯔꯒꯗꯤ ꯆꯍꯤ 1 ꯅꯨꯃꯤꯠ 19ꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯔꯦꯗ ꯀꯣꯔꯦꯜ ꯍꯥꯏꯕ ꯅꯨꯡ ꯃꯈꯜꯁꯦ ꯁꯤꯕꯤꯒꯗꯕ ꯑꯗꯨꯅ ꯈꯦꯠꯅꯕ ꯑꯁꯦ ꯕꯤꯡꯁꯣꯇꯔꯤꯁꯤꯅ ꯆꯥꯝ ꯀꯨꯟ ꯀꯣ ꯍꯥꯏꯔꯤꯕ ꯗꯁꯥ ꯈꯨꯣꯠꯁꯤꯗꯅ ꯃꯪꯒꯜ ꯍꯥꯏꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯍꯥꯏꯕ ꯑꯁꯤꯅ ꯆꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯔꯍꯨꯅ ꯆꯍꯤ 19 ꯑꯃꯨꯛ ꯆꯥꯔꯛꯀꯗꯕ ꯑꯗꯨꯅ ꯔꯍꯨꯒꯤ ꯑꯟꯇꯔꯗꯁꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯍꯁꯤꯡꯅ ꯃꯍꯥꯗꯁꯥ ꯑꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯛꯀꯗꯕ ꯑꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯒꯗꯕ ꯗꯥꯎ ꯌꯥꯒꯅꯕꯒꯤꯗꯃꯛꯇ ꯁꯤꯕ ꯌꯥꯕ ꯅꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯤꯃꯛꯁꯦ ꯄꯨꯜꯂꯒ ꯑꯋꯥꯕꯗꯅ ꯉꯥꯛꯊꯣꯛꯄ ꯅꯨꯡꯉꯥꯏꯕꯗꯅ ꯍꯦꯟꯅ ꯐꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤ ꯍꯥꯏꯕ ꯁꯕꯖꯦꯛꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯦꯝꯁꯇꯣꯟ ꯃꯈꯜꯁꯤꯡꯁꯦ ꯄꯤꯅꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯁꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯍꯨꯁꯤꯅ ꯕꯤꯡꯁꯣꯇꯔꯤ ꯆꯥꯝ ꯀꯨꯟꯒꯤꯗ ꯃꯪꯒꯟꯒꯤ ꯍꯦꯛ ꯂꯣꯏꯔꯒ ꯑꯣꯏꯔꯛꯄ ꯒ꯭ꯔꯍꯅꯤ ꯑꯗꯨꯒ ꯑꯁꯇꯣꯇꯔꯤ ꯆꯥꯝ ꯁꯨꯞꯅ ꯅꯤꯄꯥꯟꯗꯅ ꯀꯔꯤ ꯒ꯭ꯔꯍꯅ ꯃꯪꯒꯜ ꯍꯦꯛ ꯂꯣꯏꯕ ꯃꯇꯨꯡꯗ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯨꯙ ꯍꯥꯏꯔꯤꯕ ꯒ꯭ꯔꯍꯁꯦ ꯑꯣꯏꯕ ꯆꯍꯤ 18ꯁꯦ ꯆꯥꯕ ꯑꯗꯨꯅ ꯃꯊꯪ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯁꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯠꯍꯧꯔꯤꯕ ꯒ꯭ꯔꯍꯁꯤꯡꯒꯤ ꯑꯟꯇꯔꯗꯁꯥꯗ ꯃꯍꯥꯗꯁꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯍꯁꯤꯡꯅ ꯆꯥꯔꯛꯄ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯅꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯁꯦꯝꯃꯛꯈꯤꯒꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯗꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯈꯨꯂꯣꯏꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ